Manipur government and JCILPS and Nigamarka Yanaki agreement Singado Lagli December Taramanga Pau Giman the Tabak on Tokrabade, Akamakong Sanction Laganana, JCILPS and Laukokre. Emerging trends of technology and engineering research have the international conference among us NIT Langol, Haudokre, research paper Sani and a Patokadori. Amasung Yankai Mapan Suba, CC Mid Football Tournament, Nasidak Impal Mapal Kangzibung the Haudokre. Ma'am Krumjare, Adam Yang Impact News, I Okram Somendron Hosipungza, Sipagi Moro, Pausing, Miam the Pijari. Joint Committee on Inner Line Permit System, JCILPS, the Manipur government, the ultimatum of a Piduna. State government amadi committee asig marakta yana ki agreement sing adu lakli ba December taramama manga fabogi manung da thabakta on thok trabade akan ma khongjang sing sangsal lagin hana allow thokre ngasa kai sampat saga rot leba JCILPS ki office ta apawmi sing unaba ma da wafam asig committee asig convener in charge khomdram ratan na phongdo ki bane ngasi committee asig mihut na Manipur ki chief minister home minister chief secretary yauna Manipur government ki mari lena ba department da point mapan yaw ultimatum ama pisinduna committee asig Manipur government ani ki marakta yana ki wafam sing thabak to on thu wai wafam palle ultimatum aduda state asig land reform commission ama state population commission housing power system da lady ba se yauna wafam kya su yawri pau ki mifam aduda mari lainana Ratan Khomdram High Kebada State Government Amad JCILPS ki Marakta August Kunmanga the Yanaki Wafam Kayama Tabak the Ontok Ngamdan Lady Masimak Yam Laibak Team Hana Ratan Khomdram Makataki. When government Unum little Kanda Salakanda, Central Government, Polian Party Mam Holakanda, Kugi Indagi leader, percent in a prime minister, Home Minister, High Biava. The more I do hide with the Mogi Matodi, semi the pastor will every time that they told us. When we am Yam Label Timon and Lowy, Moina, some of the Moy Matosi, Bill Pass Conversation of Timon, Moina Tashana, Ilumi can give people legati. Bill Pass of Katana, Bill Sikaman, and Peter gave Maduki pressures and Pium to Coneva. The Peter Bajam Timona, Maduki Shokuna, ultimatum Yauri. Emerging trends of technology and engineering research. It's 2015 hybrid theme the Pangthok International Conference sama ngasirik Langol leba National Institute of Technology NIT Manipur haukre Department of Basic Sciences and Humanities NIT na sinur Pangthok leba conference sada USA yauna malem gi tongan mafam dagi lakwa research scholar amadi scientist singna saruk yari loina conferences the paper sani hena pathok dawri conference haudok ba aduga mari laina education minister moirangthem okendron hai kibada international conferences and institute asige mairo singda akana pibagal Anowa Mayola Masu, Pibangam Lagane, Manipur NIT Anowa Oibana, Hena Mapung Pab Institute, Oyan and Nabada, Tongan section, the lady was Singdagi, Mating Motautari, Esterasiki law and order, Oiba film, Amade Karamanu Hansin Laibasina, Madam Oiga Mapan Levaki delegates in the conference as a Yaub Lakpada, Kudong Sadabakaya, Tenaki, Adobe State Government, Mike delegate Kuding Makta, conference Manung Asoangam Yaudan and Layan and Bahotnaganiana, Fongdoki. I'm happy that NIT Manipur is organizing international conference on very relevant and important issues pertaining to science and engineering research with the objective of deepening research and technological innovation to meet the national development goals. Being a young institution with many difficulties will need all possible assistance from all the concerned. NIT Manipur Director Professor Dr. Sarung Birendran Hakibada, India Pumbaki when NIT Kuntramato Levi Manunda, Manipur led NIT Asina, IIT Hek Makad Mahiro Kada Science and Technology Lambda Takpi Tambiduna, Lebagastiki workforce same as Sobumating Oiri, India government against policy Makada International Zangsaram Oigado Lamdamasiki Oina, NIT Manipurasibu, Model Technology Institute Oina Nabahonaganihana, Professor Dr. Sarung Birendran Fongdoki. Athoy Mithunglen Wafam da Works Minister Dr. K.S. Ratan Kumar Haikibada, Government of India, Ministry of Human Resources, Makada, Hang Kib NIT Manipurasina, Lamdamasi Mahiro Katanatan India, Tongan Mufam the Mahiro Singbu, Science and Technology, Lambda Master Madi, PhD level for Yauna, Awang Mataki Mahimasing Pibangam Libasimak, Lamdamasi and Yam Southok Saningaini, Institute Asiki Mia Makada, International Conference, Pangtok Pasimak, Mahiro Yamadi Institute Asiki Yamna for Kudong.
khongthang amani haina Minister Ratan Kumar na phongdoki. One of the 10 new NITs set up by the Ministers of Human Resource Development, Government of India. It has been established to cater to the needs of the thousands of students from the northeast and outside in the fields of science, engineering and the humanities. This institute is declared as an institute of national importance by Government of India. Out of the 10 new NITs, NIT Manipur is the only institute to start its functioning at its home state. Right to education ki matung ina class 8 fawbada free and compulsory education oigadamin habigi wan thok haurai bi awang lekai tera makhong upper primary school da leitabugum tawri hauji parikha sathari ngai charaga sida school asigi mairoi kunthra mukti admission fee pi dabana makha tana parikha thaba yaroi hana tanthorak le hari School asida class 1 nagi 3 fawb gi admission fee na lupa chatret class 4 madi 5 na lupa chani pana madi class 6 tagi na 8 fawb na lupa samapan lauri masida sunatana mairo singi absent fine su lauri lariga masung school uniform budi adamak lemna piri hari sahi asigi wan school asigi mairoida midday meal amukti fija kiloina na sing kg ani pi ki banatana atai atopadi fangba laikide ngasi hatada le pangal students organization gi office da pangthok ki press meet amada farikha thaba yararo haduna tantorak lebi mahiro yamna phongdorak pada school asigi management development committee gi member amana makoibu dhap tawduna hayeng phawbu gi manungda admission fee purak trabadi makha tana parikha thaba yaroi haduna makoibu tantorak ki hari Committee gi miwai singna kauthore ya dujuga wangang ai paisa ming chalona aduja wakhan nungai tadana parkha tharam da bida halakki sar dairam charanga ji di parkha ta baga maro mai pa paisa le auti ayeng la kari dairam larwina ayeng paisa purak pungam muina iram aduga magwina thitan du tawi satra jingta Nakalam da Pangal Students Organization President M.A. Wakil Al-Sari na phongdorak pada school asina hanan khongala ki admission fee sing adu lagli batang tara fawgi manungda handokada bani natraga de akan makhong sangsillaga ni hana section wa thamlakli PSO ge Vice President Sabir Ahmed na phongdorak pada asigumba government school amada private school gumna fee lawriba asi lairab mairoi sing de yam awab poluma mane larik laisu fazana tamau dragadi crime torokpaki sangsu adumak wangkhalak patabane hiramasida mapimpa oriba government amadi education minister akan mamiyeng sangbinan basu appeal tawki School sida chahi mada angang singda chak pije amukhakta pije amukna cheng yelaga tokthoi private school gumna mairo singdagi laitalaira mairo singsidagi modigi paisa lokotpa mongmongi wahi season naraga tawba sisu athuba matamda tokpiu mafam asida anobo oja sing laaga mairo sing asubu nena tana chikna mahi tamba phangnaba athuba matamda masi tawbinaba education department amadi chief minister ra PSO gi makaidagi haijari Manipur Lok Ayok ta Act 2014 ase English singani taramari gi October da implement tawkhrabasu ngasi phabu Lok Ayok ta ase gi body same dana lairi masigi matang da High Court of Manipur da haukiba tha November gi tang kuni pan da PIL ma tha khraba matung da ngasi mup tawkhre hana senior advocate khaide mani na phongdokhre ngasi serap kota leba advocate asigi December da pangthokiba press meet amada khaide mani na makha taraduna laiba ga sida corruption maru fangna muthanan na ba ek kya marum pass tawkhre kharadang pallab da prevention of Corruption Act 1988 RTI Act 2005 asina singbane masigi manung da Lokpal and Lok Ayukt Act 2013 so amani Act asigi section 63 gi matung ina sahi amagi manung da state khuding maki oina Lok Ayukt amamam laigada bane Manipur gi oina so Manipur Lok Ayukt Act 2014 laijarabasu masigi chairperson amadi member ani housing phawba khandana laiba maramna ngasi phawda mathau tawdana lairakli hairi Chief Minister Degina, Boroklet Official Sing Minister Sing MLA Sing Corruption Toba, Chanja Chumna Toba, Office Ki Duty Lan Sinaba Power Lan Sinaba Singdo, Madugi case se Lok Ayuta complaint to Guni. Corruption Haraba status the corruption Matang, the Katang also Hanta Hanana Baidana, Chiki case se Habani, Aduga. Against corruption, against injustice, Amasung misgovernance ke mayukta. Kaldang walasu chumthokpa sadokpa ngamgadra haidana. Miyam siga awon ba hom mama purakna ba. Hotna ba adigi manung channa.
ꯊꯥꯔꯛꯄ ꯀꯦꯁ ꯑꯃ Numitara tarukni so na pangthokadaba activism against gender based violence campaign ki saruk am oina ngasi Armed Forces Special Power Act na Manipur gi miyam da maru oina nupi amari angang singda piri ba saitheng gi matang da khana nene ba thoram ama pangthokre haukhib November 15 gi hawdokhib campaign asi gi saruk am oina ngasi khana nene ba thoram du da aspa gi saitheng saruk yaki ngasi gi thoram adu Committee United NGO Mission Manipur Impal East Conflict Widow Forum Domestic Violence Survivors Forum amadi Khetri Sanam Lekai Women Development Association Sindana Wangkai Ningthem Purki Mapal da Leiba Manipur Voluntary Health Association Conference Solda Pangthoki bani Thoram adu mari lena Mapur Laikhidrabi Nupi Singna Makoina Thengna Rib Awana ke abu miyam da Paudam ki Loinan Afswagi Marum da Armed Forces Singna Wat Panai kaya Taubi Karbanupa kaya su Makoina Thengna ki Thaudok Sing miyam da Paudam ki Tungda Thoramadu Saruk Yakib Singna Manipur Armed Forces Special Power Act Lauto Sarmila ki Punsi Kallu have slogan kaya su Lauki. Victims of Armed Forces Special Power Act se masi loinamasi rehabilitate tauba aduga kutakta Armed Forces Special Power Act lauto haiba adugumba kulau mayam singa se kuni akuna lauminagadori basisu Mathang chahi ki January thada pangthokadirba council amade nagar panchayat ki mekhalda Janata Dal United ki mute oining ba sengna lakleba December 10 gi nungtil pung manga phabu ki manungda Bapupurada leba JDU ki office ta laktuna a form launana party asigi state president M Tombina fongdorakli ngasi Bapupurada leba party asigi office ta paumi singa unaba mada M Tombina haikebada English singani tarataret ki general election ki sem sab oina grassroots level da ki semga sagana na bahanda pangthokadirba council amade nagar panchayat election da JDU na saruk yagadawri bani loinan election ki matang da Manipur amade masal power season bana miyamna corruption ki saitheng nangli bani kariguma senja thumja yaudana niyam sumna election tawrabade corruption ki awaba se khara da orabsu kokpa ngamgani fongdokhi paumi sing hangbo wangi paukum piridun M Tombina makata na haikibada handak pangthokhiba Bihar election ki matang da Congress RJD amasung JDU na Grand Alliance sem khibana thongzom ni thangwebana assembly constituency ki by election da JDU na Congress ta support taw khrabasu lakadur council amade nagar panchayat election amasung English singani tarataret ki general election da party asena chungsin nagadra haibadu hauzik fabu haiba ngamdri adubu athu matamda decision lauragani hairi Gram Panchayat amadi municipality election na sida paisa tingandana muscle power aduga money power natana akoina candidate khanbagi tanjado lawsi aduga handak kisidagi ahoba U-turn ama lawrisi haidana Manipur praja miyamda Janata Dal United appeal tawjari Janata Dal United bu nungsibiba party sibu nungsibidana bol lepiningba nupi amadi nupagi candidate punamagna December gi tang kun gi pung manga phawgi manungda Isa gi mari lenaba documents sing paibiraga candidate oibinanaba approach tawbiraba amadi form lobiraba yagani Haukiba November ki tang kuntra da akhanu paw phangbadagi Imphal East District Police Commando made Sagolmang post le taratruk subasam rifles ki apun khutpu amana pukhaw naharu makhaleka de thibum ki thabak satabada masana masabu URF ki licensing officer ni haijab miyo ma fare hari farab miyo de pukhaw naharu makhaleka de naurem Nageswar Singh sahi nipu apok palaikidrab en Tom Singh ni mak mamang da pirpa ki member amasu oiram mihana police department ki PRO na thadurok se role amada khangalakli loinana ngarang December amadasu Imphal West District Police Commando na Khagimpali Huidrom Lekaida Thibum ki thabak sathabak the KCP Noyon gi active member ni haba miyoyama afare hana chirola sina makatari farab miyo de Khagimpali Huidrom Lekaida gi aribam inaw Elias Jiten Sharma sai humpu taruk apok pa e Lal Mani Sharma ni hari Imphal East District ki manung sanba wangkai mayum lerak teleb MM Higher Secondary School da sakhangdab singna langchelak bom ama school building manung da pokai kre adumapu asok pandi yauhodre Thaudok singarang numidang pung nipan taramdai da sakhangdo miyo anirom laklag school building ki ani suba floor da langsinduna pokai han ki bani hari maduda school asigi thongnaw gi mingsela made ceiling khar akaya toy thoke panba yabadi school asida abom langsinbu ki thawong ase handaki asi tharaga ahumlak sukre hari School asibu lingkalamba wangkai miyum fallen gi loina bi wangkai miyum ongbi sanahan bina asig bom langsin bugi tawong ase matungna tawbi gano haina fongdorakli Thongdok sigi matang da haraga di school nina sugumba ka toy si
ꯉꯥꯏꯇꯅ ꯇꯧꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯁꯪꯁꯊꯥ ꯂꯣꯏꯔꯁꯨ ꯏꯆꯥꯁꯤꯡꯅ ꯑꯄꯥꯝꯕꯗꯣ ꯂꯥꯛꯑꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕꯗꯨ ꯄꯥꯝꯖꯩ ꯏꯃꯥꯁꯦ ꯊꯣꯏꯅ ꯆꯤꯡꯅꯕꯗꯤ ꯂꯩꯇꯦ ꯁ꯭ꯀꯨꯜ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯦꯡꯁꯜꯂꯒ ꯁ꯭ꯀꯨꯜꯁꯤ ꯃꯨꯠꯊꯠꯀꯦ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯄꯣꯠ ꯃꯥꯜꯂꯦ ꯍꯥꯟꯅ ꯈꯔ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯗ ꯁꯥꯇ꯭ꯔ ꯈꯔ ꯍꯥꯞꯄꯤꯔꯝꯃꯦꯕꯀꯣ ꯑꯣꯖꯥ ꯈꯔꯅ ꯑꯗꯨ ꯃꯔꯝ ꯆꯥꯗꯅ ꯃꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯆꯦ ꯆꯥꯡ ꯑꯝꯇ ꯌꯥꯎꯗꯅ ꯄꯨꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁ ꯔꯣꯝꯗꯒꯤ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯈꯤꯕ ꯍꯥꯏꯇꯥꯔꯦ Manipur State Sumang Lila Council the President Maibam Purnimasi Lemina Tha Asik Tang Taradagi Hogadoriba Sumang Lila Ningtham Kumai Asi Pangthokpada Mahiroi Sing exam Naksilakle Haiduna Mahiroi Sing Mama Mapa Singam Song Mahiroi Lup Singna Athing Thambigan Haina Fongdorakli Ngasi Palace Compound Leba Manipur State Sumang Lila Council Office Ta Apami Singa Unaba Mada Purnimasi Maka Taraduna Sai Kuding December Thada Ningtham Kumai Asi Pangthokun Lakbane Lamdamasige Sumang Kumai Bihena Saukat Number Hotnam Kumai Asina Mahiroi Singi Pangthokada examination Sing the Akaiba Mata Piroi Kali Hari Amoromda Ningtham Kumai Asbu Mai Pang Sinan no Fund Drive Oina Tha Asik Tang Taruk Ta House Bumper Draw Pangthok Sagani Pangthokada House Bumper Draw Sibusu Ating Matambidana Mai Pang Pangthok and Bio Hanasu Purnimasi Makatan Apil Torokli Mama mapa oiba ama oibanina akoina isana khangna akoina matam chana lepchagani masida sumang lila thingjalle adu tawre haiba wafam sima masi thambiraktaba akoiga hana tanna tinnaga maduda akoi wakhan tanminaraga adu phirep longminaba masima akoina appeal tawjani Mahiroi Singi Parikya Kana Satharing Cheragasta Housey Mafam Hong Hongduna Tauba Gang Kutpu Ama Housey Taubuki Taba Kana Satharakli Asugma Zwargi Tabagasi Tengnanaba Indigenous People Association of Kanglai Park Ipak Nangarang Kanchipur Hajigangda Housey Tawama Police Tapau Piduna Tugai Krehari Makatana Landamas Housey Tauriba Sing Tengnanaba Hon of the Ipak Cooperation PBUana Makatarakli Mangasuba Saita Seba Samiti Manipuri Film Award 2016 Lakle January ki tang tara tareta Kaksing Kulen Ibudo Kamlang Laikolda Pangtok Lagani Hari Film Forum Manipur ki office ta angasi Paumi Singa Unaba Mada Festival Director Wide Nila Chandrana Festival Ase Saita Seba Samiti Manipur Mada Film Forum Manipur Anina Kusamna Duna Pangtok Kadabane Handa ki Sahiya Seda category Kunda Award Sing Pigani Loyana Sumang Lila Zagoi Masung Film gi Lam the Toido Hendona Taudang Lorok Club Mio Ahumda Lifetime Achievement Award Su Kusin Nagani Hari January ki tarik 1 dagina December ki tarik 2015 bogi film na competition da saruk yagadoriba dumlaba 2016 ki mana sida akoi kitang angkachabai maramdi number 1 da Sahitya Seva Samiti Manipur 1967 da hudokibani 2016 da 49 mapung pharagan 50 years sange 1 year long golden jubilee celebration ama tawjagadori madugi ahanba opening si oiba masina adugi su khudong chanangai haidana akoi numit humni gi program sigi aroibda 17 sida Thobal District ki Waikong Subdivision ki Makada Sugno SDC Circle ki Manungsana Mahau Tera Taupopu Amadi Tonsen Kulen Harba Singi Kul Singasi Konsin ba Yaro Hana Sandel gi MLA Victor Nunglung na Fongdorakli MLA na Thadorok Sero Lamada Wafamasa Hill Areas Committee that referred Toram da Maramna Satnaba Yaro Hana Su Palakli Poire Nat ki Warengam Sung Pudin Hana Mington ba Naurubum Indramani Iba Lyric Ani Fongkre Lyric Ani Asi Fong ki Thoramadu Manipur Press Club the Fong Pangthoki Hariba Lyric Ani Asi Kasamthong Assembly Constituency ki MLA Laisom Ibomsa Singna Fongki Lyric Fong ki Thoramadu da Tongan ba Ai Bikiana Sarugyaki Laglib December Marida ki Taruk Forward New Delhi ki Tal Katora Stadium da Pangthokotrib Indian National Trade Union Congress ki Kuntramathoi Suba Plenary Session da Indian National Trade Union Congress Manipur Branch ki member Taramathoi ni Saruk Yaruguni Haina Serol Amada Kangalakli Tamil Nadu da akan menung subadagi miyam gi mahausa gi punsida saun akaiba thokle Senai da hantak orakli phiba mase Tamil Nadu da hoki basai sama sida khwaidagi tamtib nungzu ni hari masina maram oiraga Kangfanda Natana Nongtaki Lambi da su Sound Akaiba Pire
Nongkana sub mafam singda army navy amadi NDRF ki team singna tengbang amadi mi kanmagi thabak kana sathari Tamil Nadu State Minister J. Jayalalitana hakthengna yengsin kibakalona nama ki minister team singda awaba tarba mafam singda satuna yengsin na khangan grahari nakalamoromda center na oirakli phiba masida army navy amadi NDRF team sing marangkai na thajin grahana home minister Rajnath Singh na afongdokre Hiramasi ki matangda matik sabatengwang pinan bagidamak marik sumber report pikhalakna naba Prime Minister Narendra Modi na marilena basingda yathang pi krahari term loi khika roba Myanmar ki president ga Aung San Suu Kyi ga kana yaudana power kusinan bagi matangda wari sanakre hauke November nipan pangthoki Michael Saun mai pakrab National League for Democracy Party da Santi Lene power kusinaragan hana Myanmar ki president U Thein Sein na Aung San Suu Kyi da thajab pirak rehari Aung San Suu Kyi ki apamagi matung ina president U Thein Sein ga Aung San Suu Kyi ga minute nipu mangarom wari sanaki hari unabadu da Thein Sein na Michael da sada marifugi sang da mai pakraba Suu CM di mahaki party bu thagat phongdo ki amarom da English sing ani tarani toy da maraki mikalam di hauke November tha da general election santi leina pangtho an khibagi damak ta su sina matam loirakla bu president bu su thagat ki hari Anirak Suba Sekta Trophy Lamlai Kendra Village Men Open 7-a-side football tournament ngasidagi Sekta gi playground da haudokre Social Sporting Club Sekta na sinduna puna team kun saruk yaduna sathagada tournament sig ahob match ta LSIC Lamlai na SYC Yumnam Kunaw Panjil ani sinoda maiti bapikre ngasidagi Imphal gi mapal kangjibungda yankhai mapan Subasar Sursan Singh KCSICB Memorial Football Tournament haudokre Mapalam ki team ahum yauna puna team kunma thoina knockout basis ta sathagada tournament asigi ngasi han masana ki match samada Kaksing Popular Sporting Club na SIRTI FC Sandel with tie break Panjil Taruk Mangada mighty bapi kibani team ani magna match asigi apiba matamda Panjil ani ini sanaki Kaksing Popular Sporting Club ki maikai degi Ngamlairin kom na Panjil ani san kiba galona na SIRTI FC Sandel ki Panjil ani aduna PR Sungrim amadi NG Zelis ani na san kibani team ani magna tie break manga kauna bada SIRTC FC Sandel ki sanaroi ke ngamsa amadi TS Selmin Thang ani amadi Kaksing Popular Sporting Club ki sanaroi ke S Arun kaw ki penalty kick sing adu Panjil othok ngam khide ngasidagi hauke tournament asigi haudok pa thoram adu da IFCD gi minister ngangtham hauke ba amadi Amfa ki president P Ragumani ga loina na association asigi thau puru bi mi ki ana saruk ya ki hayeng tournament asigi anisu match ta USA khurai amadi nako nambul mapan anina lamba taunargani Chandel ga sanaba match da koi mai pa pa du ore adu mai pai bisi koi na thamamba target mak yongraga mai pa pa late mathang gi match da koi soi na koi gi target tu yongna thang sanaga doi ba match se koi gi em gani mamang gi champion ana masida koi gi chapchaba koi gi team si gi chapchaba masak tu kani haibagi chapchaba thajaba leje Laklipa January kunma pandagi Punjab ta pangthok kodurba first Asian kickboxing championship ta saruk yana bagi damak Manipur ki team semna na trial selection ama tha asigi taruk ta khurai puthi bele kai da leiba Imphal River Martial Art Academy da pangthok lagan hari masida saruk yani masana roi singna tha asigi manga fawgi manung da registration tauna na academy sigi zero lamana khangalakli matang aswaida bulletin as tension jadri mangoina na headlines amu na thamjari Manipur government amid JCLPS ani ki marakta yana ki agreement sing ado lakni ba December tramanga pawgi manung da thabak on thok trabade akan makongjang sing sangsalag ni hana JCLPS lauthokre emerging trends of technology and engineering research cyber team da international conference samanga si NIT Langwon da hokre research paper sani hana patok kadawri amasung yang kai mapan subasisi mid football tournament ngasidagi Imphal gi mapal kangri bung da haudokre